Akasvani Imphal Kshetrimayum Chitrabhanu na pau pazari. India Meteorological Department Imphal Center Hairi Lagliba Nimikani Esther Rajesi Zila Pumnamakta Nushit Amadi Akaro Yona Nong Chugani Imphal East, Imphal West, Jiribam, Bisnupur, Kakching, Senapati, Tamenglo Amasung, Frezol Zila the Hayang Akaro Yona Nong Chugani Haina, Orange Alert Log Tokre, Amorom the Director of Environment and Climate Change the Fongba Weather Report Matung Inanga Sidnimida Waram Puntaru Fabada, Bisnupur Zila Degi. Khwaidagi changwangna millimeter 30.3 ki changda nong takhi Urembam subdivision akorba mafam singda hayeng ayuk pung 3 tigi numit yung matung pung ani fawa mai sembana maram oraga mai mutkani hairi 132 kV Urembam Gamfazol line sida mai line tingba amadi amang ata thokiba sing semsing gadaba leibena miyamna mai phangloi haina MSPD shilgi cherol amana hairi amorom da substation asigi general manager na thokpa cherol admana makhata na hai hay ayupung taretigi nungthil pung ani fawbagi mai sembagi matam asida 33 kV substation asigi 11 kV na mai bidiba mafam sing haibadi 132 by 33 kV Urembam Iroishemba Lamfel Kaisampat Kongba Jennings Kumalampa Kangla Amasung Sangaipat Hairiba Mapamsing the Sup Mai Pangloi Hairi Indian Red Cross Society Tamelong District Branch among us Tamelong Headquarters gi ZEF Hall the Hangdokre Tharum Adu the Saru Yaraduna Zilla Sigi Deputy Commissioner Dr. Angsim Dangsawa na hai Miyobegi Haksel Amasung Kunchikan ba Kudong Tiba Matamda Mateng Pangba Haksel gi Amasung Igi Derka Lebesing the Mapung Pana Panganaba Haibasigi Pandamda Branch asi Hangdokpani Ministry of Culture gi miyang makhada Sangit Academy kakching na sindina nat sangritan pung isay amadi jago gi matang da school cultural awareness lecture amasung demonstration program amang ngasi kakching ningthaulikai di leiba yumbi macha high school da pangthokre thorum asida Sangit Academy kakching gi miyo singna school asigi mahiro singda nat ki oiba thorum singi matang da khangan baga lonena dolop cholom utuna mahiro singda yenghanki Rainforest Club Tamelong na sindina Song of the Ahu Barak River High naming thonba Intergenerational Musical Exchange ki thorum ama Tamelong jila gi ZEF Hall da pangthokre thorum adu da cool asigi ahal amasung naha sing oiba isay nongmai gi thorum amasu pangthokhi Assam Rifles na Nonne Zilla gi Hawchong da lamtu sengdokre mapam adu gi akoiba gi pibam luna na thambagaloena makogi punchi mahing fagen habagi pandam da thorum asi pangthokpani maduda cool gi muse na saru yaduna plastic gi amot akai sing amadi atei polongkya khomjinduna mapam chana loishinki Pradhan Mantri Narendra Modi ga Arabia gi ningtho amadi Pradhan Mantri Muhammad bin Islam ga hozi nongsup Asia da thokliba charang na ba asigi matang da wari sanakre Luching ba anina jaha sing sa tosin tobada ayat apan pidana ba haibas su yanaki social media da thaga pawarol amada Sri Modi na Saudi Arabia da leiriba Bharat macha singbu ngak sen bibigi da Muhammad bin Islambu thagat pa phungdokhi Ngaksal Mantri Rajnath Singh na hairi hauzik nongchup Asia da thokliba charang na ba phibam asida Bharat na mikup nong singna leiri amadi leiba asigi miyambu ngak sen na ba sem sari New Delhi da pangthopa mifam amada sababati oina saru yakiba Sri Rajnath Singh na hai urgliba phibam asida energy supply nongmuda tangai fadana changba polam sing yauna maru oiba infrastructure sing gengsin nabagi damakta mifam asi pangthokibani Social media da thaga pawarol amada mantri na hai mifam aduda sarkar na lakholiba khongthang kya gi matangda kupna khanai nakhi Sarkar na hari Rashtriya Bigyan Puruskar lising ani kuntaru ki damakta nomination sing pisilakpa yarakani mana asi science technology amasung innovation gi lamda thoido hendok pathabak toba miyoi sing da piba manani leiba subu hena chakhona bugi damakta bigyanik technologies amasung innovators sing sakang bo oina mana asi pibani hirama sing matang da kendra gi science amasung technology gi mantri Dr. Jitendra Singh hai mana asina science technology amasung innovation gi lamda sarkar asina kaya yamna kathokli haibadu utpangamle mangna hai Pumaling oina lawshingi lamda luchingba ama oina bagi damakta mana asina varki vaigyanik sing amasung innovators sing da thawna ama hapangam halli Science amasung Technology Mantralayan hai Ministry of Home Affairs Award Portal ki khutang da nomination sing online ki khutang da ngasidegi horaga May 13 fawbagi manungda pisilakpa yagani Pradhan Mantri Narendra Modi ki puning wa man ki baat ki cham kunthani shuba episode hayang nomaising numit ki ayuk ki pung 13 da Akashvani ki thong da shandokani thoramasi AIR News DD News PMO amasung Information
एंड ब्रॉडकास्टिंग मंत्रालय की यूट्यूब चैनल सिंगदसु लाइव स्ट्रीमिंग तौदुना संदोकनी थौरम असी LRS चुरचानपुरदसु संदोकनी मसिगी मणिपुरी वाहनथोक प्रधानमंत्री नवांगांग हेक लोइबगा आकाशवाणी इम्फाल संदोकनी पावलिसरी